पाउसेद युमफम उइब मर उइब पाउ खरा अपडेट तौजरे युममई जाखरे ngase ahing nongyai pung amaga makharum tarakpa adwaida mai imphal pengun nargamda leiwa wangmayum Jamaluddin Elias ibungogi masanupa wangmayum bobi gi yum so charkuina oramba yai ada singnaba mongta maina tumna zakhre bobi amadi mahaki nufiga loinana apikwa angang aduga disak ngi yum aduda lehodabadagi kodong thifan anghodre adubo lohongba kuitreba bobi gi nufigi awon pot jawna sorokna lupa lak tara romgi lanthom ut onre Laibak tiba tahu adu thok pematam da yum adu da miui amata lai tabana jum adu mafung phana mai saklak la pamatung da miam na khang na rakhi bani haire maka tarakwa atopa pauda hargi sang hena matau tarak livasi pofi thaba da sinarabra suramani Conservation of Fatty Land and Wetland Act 2014 fast out ringai da lafung kya da jum kai sajilava yauna makhal makha kya gi development tausen ki badagi law over yaba lofam sing Piksin krafagi matung da lising ani tara gani thoi da urea metric ton lising tara maga khak darkar oi khraga haujina karigi urea metric ton lising kun gani thoi matau karam da darkar oi rakli banu aina lausan gi president M Juramani na lengak tang kre NK Enterprises ki managing director gi yum gi get boom ama fida jansin du thamlam le NK Enterprises ki managing director oiba nong saifam sanjit sei kunthra ga maga gi yum gi get sagang da basina sakti leiba bom ama jansin du na agi akang piram le Taudo kasi ngasi ipung banga makai rom taba adwaida Andro Police Station na konba yarpol tulial tapo pidalay ba. Nong saibam yay magi masanofa NK Enterprises ki managing director hoiba an sanjat ki jum gi geta bongi nagal ani fi mache na kiraga jansin dun thamlam bare haire. Taudo kasi kanana kari kita magtorom barong haipa husuk pa bagi oina khang bangamdre. Taudo kadu ki matang da Andro Police na case ama lokalaga lokat pagaloy na boom adu tekta kaida na lokthokre su haire. Atopa pau amatana IGAR South Kimbi Makada Mantri Pokri Battalion Assam Rifles amade Manipur Police ki apun tim amanagarak Imphal East District ki Mairangpuren area da sathakiba thiba umbagi thabak da PLA ki kedara ma fare haire faraba kedara du tongan bamfam da sel khaibda chenai aiba khangba gamle magada ba ain ki weba thabak laukhana ba faraba mi du Thawal Dam Police Station da khusina khre haire ahing jarek tuna ming chanana bagi damak entrance test ki form log la khiba sing police na tankai kre Tampasna Girls TGR Secondary School da ming chana da bagi dampak pang thok ba entrance test ke form log na da bagi damak ahing jarik tuna laiba yamlaba mairoi sing amade mairoi sing ki mama fa sing yauna ngasi nogalam daida mi ka hena jam khalak padagi madubo sena na bahona bada police ki maike da asoba khudong cha da ba ma thokre miya madu Manipur gi Raj Bhavan nakna laiba maram na miya madu police na tan khaina na bahona ke ahing ki matam da form thawa laite maram baduna miya andok view aina police ki maike da gi lawra baso lagli basinga duna Ming tabu chanba phanglabadi abegi wakal da mafam adu thadok wabe yakide tungda police ki maike degi hand force in aduna miam adu tan khaige panbajai school asiki maike degi thadora ki bachero lambagi matungina class 11 da ming chana da bagi damak lairiba siar asi science subject da summary arts oina sahum amadi commerce ki oina chamani school asita ming chana da bagi damak entrance test tha asiki kunda pang thoka dori bane Lausan na wabagai lamkai bazar gi dukan amad paidun lairamba yura bag summary room fagat kre Longmi sinbi apun berlup lausal gi thawmi sinagarang chathakiba drive ta wabagai lamkai bazar da leiba dukan amada urea bag sabri rom paitung leramba dagi phagat kre loina na juri asing adugi mapu thibagi thabak chathagre yamasage mari lena ngasi Manipur Press Club da lausal na pawgi mifam ama pang totuna lausal gi Vice President Laisram Siamna pamis na pang toki bade wabagai kendra gi MLA na kendra sigi lombi singa yena da bani haiba urea arba wabagai lamkai bazar da leiba Naurem santa ka ubam yu amagi dukan da fashion na thamba se adugi matik nongai taba amadi chamam na papoge dukan mafuna urea arsinga si MLA gi hani hari basina di asengba mari makung thidok to na lomi singda laina har phangna na ba lubasina honagane hiramasigi matang da mari da department na athu bada thidok pi na urea har asege asengba mapu puthok pi aige loina fagal aba urea har vaccine adu ngarang atheng bada kaksing district United Club Organization tak tun lomi singda yan thokre haire Nagalamrom da mari lain ba department gi fangba pau amagi matungina wabagai kendra gi ona June amadi July tha gi tongan ba nabita godown dagi urea bag chamaga amasung lising amaga chamga punna bag lising ani ge salan kak tuna agriculture department gi har gi godown dagi ching thokre masigi matung da wabagai kendra gi ona makha ta ba har sing thoki ba laite haire ningsing ba yabadi sing thoki ba urea bag lising ani ase hauki ba July ani da kendra sigi MLA masana kendra sigi miyam da yan thokre ana kendra sigi Miam de MLA na phang thoki basu laire aire
BDF singi matamga chunaba khusumal PPU aina lenga ki mafumda demand tawduna BDF Guardian Association wakan mifam chathagre lamdama sigi law and order miyam ki punsi amati lanthom ngaksen bagi asoba thawdang lawriba BDF Village Defense Force singi duty ka chanaba rule and regulation sambiyo madam ka chanaba khusumal PPU aina manifu lenga ta dabi tawroduna ngasi kai sampat laimazam laikai community hall Impal West District BDF Guardian Association Impal West DC ki permission jawrabam batungda wakan mifam chathagre ngasi ki wakat mifam aduda BDF singi mama oibi chambri romni hena sarogya ki loiner wakat mifam aduda sinaki va fastunda isa singi duty ka chana va RR sem ka davani sahi taraga humdoi thabak tawraklaba BDF isa sing laukthoni ba batamda laukthok pa yaning de matam ka chana va fe pi ka davani thabak na BDF isa sing na tawraga manana atopana loba yaning de thabak phabagi mana officer oina pi ka davani service book sem pi ka davani abo wafam sing mek sing iduna lenga ki puning sing silan ki wakat mi fam aduda saruk yakibi association asigi president ai gi dana phongdo khibade regular police amagum chapmana ba BDF singbo duty ta holaga kari gumba asoi bana tragana any complaint ama lakpada BDF force sing thabak daki hekta lauthok vere aduga police kina suspended thambiwa asigumba khena ba asim yoi bagi hak phongdo khonggauna bane BDF isa sing da lekak na afik khusumal pi duna pungkun bari mathok ta holle ai kurumana da jomba afik khusumal adun imung manung pu bangam da bagi awa pa kaya mayok nare Makadarakpa atopa pauda laibakasana sajaba aircraft carrier Bigran ki marisuba si trial loigre matang dada Indian Navy na commission tawbidori bagi mak oinada India ki masana sajaba ahanba aircraft carrier Bigran ki marisuba tangka ki si trial ngarang mai pak na loisan kre ain official sina pangdokre loba crore lising kulum doirom sangna safa aircraft carrier asi saliva thasida Indian Navy da sinana ba thorang tawribani ambati madugi matung azadi ka amrit mahotsav ka mari lainana August taraga mangata commission tawrabi yai thajari bane Indian Navy ka wangaloi commander Bibek madukwan haiki aircraft carrier Bigran gi marisuba tangka ki sea trial ngarang mai pak na loisin gre marisuba tangka ki sea trial asigi manungte aircraft carrier asigi aviation facility sing yaunu tongan ba system amusi equipment ayamba sanging tawki anamana phongdokle mangna haiki aircraft carrier asidagi MiG-29 fighter jet sing MF-31 helicopter sing amasong MI-60 multi-role helicopter sing operate tawgani ton lising ni full lumbagaloy na meter sani humfogani toy sangba meter humfogani toy fakpa masong meter yang kay ganifan kuwang ba aircraft carrier asi lising ani mafangi February kun ganifan dagi sahaba hukibani amasong lising ani taraga humdoy gi August taraga ni toy to launch tawki aircraft carrier asi ginamit mangani gi oiva hanba samudra gi khongset mamang sahigi August mai fakna bang thoki bagaloy na anisuba amasung ahum suba tangka ki si trial na mathang sit mamang sei October amasung sei asigi January da pang thoki amrom da Bigran sabagaloy na India su aircraft carrier sabang amba malem gi akana bolebak sing ki manung chengrabane President Ramnath Kovind amasung Vice President M Venkaiah Naidu su thakra gi mamang da koji da laktuna aircraft carrier asida satke Ranchi gi hotel da mapa masa alamle Jharkhand ki Ranchi da laiba hotel ki ka amada mapa masa alamle ana police na ngasi phongdokre thawdoga singarang nubitang station road da laiba hotel amada thokibani ana phongdokladuna Ranchi ki superintendent of police city Anu Suman Kumar hai ki makhui animaki magak samda athoba khulai amada len bagi mafam leram ke laikirapa mapa masa adugi mamik Nageswar Mehta amachong Abhishek Mehta kawi aina phongdokladuna mangna hai ki makhui Hazaribagh district ki isak block tagine Yasmin hai ki makoi ki chana thakna ba posapta drug hapsin duna pangthalaba matung makoi hatpoiram ba yai thajari makoi ki phung manung ki matung ina Abhishek Mehta ki interview amakidam makoi ane Ranchi dani aina su mana phangdokle Ranchi ki senior superintendent of police Surendra Kumar chana hai ki thawdogasi ki matang thigat pagi thabak chathana ba special investigation team amasemle forensic team amasu hotel adu chatuna sample sing khongot khre anasu ASP na phangdokle Maharashtra da nonggamari lainava thaudokta humbudara taruk sikre sahi asigi oina kumgi nong lakhibagi matungdagi auju phawda Maharashtra da nonggamari lainava thaudok singda bial humbudara taruk sikre an state disaster management authorities nanga si phongdokre state disaster management authority ki report matungina aukiba pung kunmari asida so nonggamari lainava thaudok singda miyoi mapan sike miyoi mafandugi manungda marina ward district da ahumna Gadchiroli da amadi amamda Nanded amasung Sindhudra district da sekibane aukiba jun amadagi state asida nongga mari leina ba thodok singda sasan sama kun ga manga su sikre ana report aduna phongdokle amorom da state asigi samudra khongpan da leiba Konkan region da lakle ba July 10 gam doi fawwa
akan bamong nong surabaya yai hana India Meteorological Department of Dogre. Official sing haiki Met Department ke wafum asik miyangda state asik kon Mumbai yauna samudra khongpal ki district in the National Disaster Response Force NDRF ki team sing tham gre. Raigara amasung Ratnagiri district ki singning khaiba amasung isau thokan ba mafam sing da leiba miyoi sing sa fakda ba mafam sing da ong on kre anasuma ko na fangdokle. Aroiba da content sing asik markui ba pau khara asiba pau dam jariba. Manipur Local News YouTube channel asidagi yang beriba punamak padaga sari. Channel is adom da kana badi subscribe tawi business subscribe tawi ramaloina na like and share tawi sukawi kanok namak po amakhana thaga sari.